प्राइम मिनिस्टर नरेंद्र मोदी की सामग कुनगमपन सुब मन की बात तुआन तुआन सिंफम माई पाकलब मणिपुर मसा मोइरांगथेम सेट माइग्रेट रामथरमदी सोखोने ngамखै लेतना थगत फोंदोखरि भारत की प्राइम मिनिस्टर नरेंद्र मोदी की सामग कुनगमपन सुब मन की बात की थरम मणिपुर की डिस्ट्रिक्ट अहुम लेरिब तुआन तुआन हिरम क्या मंजिल थाना संगसलिबा मियोय अहुमबु सिंथारदुन फोंदोखरि सामग कुनगमपन सुब मन की बात की थौरमसी ngasi thongju ac gi mla thongam bisurjit ki yumdasu bjp gi mla kya ga loinana taminakhi thauramadu saru yakhibe mla singdi langthabal ac gi mla karam syam wangkhai ac gi mla thangjam arun bjp manipur pradesh ki president esada devi sangmai ac gi mla haikam dingo ziribam ac gi mla md asabudin hianglam ac gi mla dr yumnam radesham lamlai ac gi mla खोंगबताबम इबोमसा कोम्बी एसी की सनासम प्रेमचंद्र थांगमैबन एसी की एमएलए खुमोक्सम जोय किशन अमदी पार्टी की अतोप वाकर क्या अमसु सरुयाखि प्राइम मिनिस्टर नरेंद्र मोदी की मन की बात की थौरम मदुदा पीएम न फोंदोखिबदा प्राइम मिनिस्टर सूर्यगर मुफ्त बिजली योजना की मखार खनगलब इमुंगसिंग सोलर पैनल पाननब पुन लुपा लिसिंग हुंद्राग मंगादगी मार्फु फाव फंगलेखि ngasi प्राइम मिनिस्टर नरेंद्र मोदी की मन की बात की थरम द मा की फोंदोखिबदा पामबु पामलबदी मदु लंबी अमा अदुम लाखनी अपामब लाइन द सलबदी मही सोइदन सागनी वाफम से मणिपुर की थौबाल डिस्ट्रिक्ट की मनुंगसन यरिपोक पामो लैकाई दिगी सोलर पावर सोल्यूशन पुथोखिबा SNL एनर्जी सोल्यूशन की फाउंडर मोइरांगथेम सेटना मांगफाउन हली सैनिफु सुद्रिब मणिपुर की लापलब माफम अमदा लैब मोइरांगथेम सेना मागी खुंगंगी मई अवाब कोखनबीदमक सोलर एनर्जी पुथोखली मसीगी महैना मागी खुंगंगी युम क्या सोलर पावर फंगली प्राइम मिनिस्टर नरेंद्र मोदी न मखातन हाय मोइरांगथेम सेना हेल्थ केयर अमदी मियोयबगी पुंसी महिंग हेन नुंगाई हनबीदमक होटनरिबा सिन मणिपुर की नुपी खुनाई खक्तनतना ngami amasum कलाकार सिंग साउन कानब फंगली श्री सेना होटनरिबा सिन सोलर पावर ग मरी लेनब थबक तोरिबा कया सिंगसु अनौबा आशा पीरेखि मन की बात की थौरमसी ट्रेडिशनल आर्ट सिंगबु मांग द पुखटपद नतना मियोयब किया की पांगल हापलिबा प्लेटफॉर्म अमनी मणिपुर की चुचांपु डिस्ट्रिक्ट लेबा मार्गरेट रामथर एमजी न ट्रेडिशनल प्रोडक्ट सिंग हैंडीक्राफ्ट वा मसु न साब पुथोक सिंग दिल्ली यावना तोआन तोआन स्टेट सिंग द फंगनदुना योनबा ngamle मार्गरेट की यूनिट ngasi आर्टिस्ट यांखा हेनमन पोलम सिंग सि सारेखि अमरोमदा पीएम की मन की बात थौरमसिदा लई थाबबु फैशन अमु ओइना पैखलकलिब मणिपुर की सनापति डिस्ट्रिक्ट की फ्लावर लेडी ऑफ मणिपुर हाइना खंगनरिबी सोखोने मतांग पल्लदुना श्री मोदी ना हाय ngasi मा की थबा सिन तोआन तोआन मार्केट क्या समनहनबग लोइना मा की लाइफमदुगी मियोइसिंगसु इंपावर तौरी अखोइना ट्रेडिशनल नॉलेज मॉडर्न विजन ग लोइना पुखलबदी सेलथुंगी फिबम फगत हनबगी अनोब मसा अमु ओहली हाइबदु खुदम सिंग सिना ताकली हैनसु पीएम मोदी न मखातन हाइरि असिगुम माइ पाक थबक सिंग पेखत मियोइ सिंग लेरबदी मंगोंद खंगन बिरौ हाइना पीएम न हाइरि अमरोमदा विज्ञानम सुंद्रंगी लमद पल्लदुना मन की बात की थौरमसिद पीएम न फोंदोखिबदा भारत मसा सुबंसा शुक्ला इंटरनेशनल स्पेस स्टेशन यौरुब अहान भारत मसा ओइखि हैन सिंताखि पीएम मोदी न हाय थाजाबेगी ख्वाइदिगी साउब पंगलदी अखोगी नहासिंगी थौनासिनी लेबा असिना विज्ञान की लमद अनौब मिक्सत क्या पुरकपा अनौब इनोवेशन अमसु टेक्नोलॉजी चखलकपन सिंब क्या असिना भारत मलेम की लेबाक सिंग सिंथाब हेंगलखली हौखिबसै तरे निपान सिदा स्मार्ट इंडिया हैकाथॉन महैरोई लाख तराग हुमदे अमसुम इंस्टीट्यूट लिसिंग तरुकलोम सरुक याख्रे अमसुम नहासिंगना प्रॉब्लम साम साम कोहनब ngamkhre haina प्राइम मिनिस्टर नरेंद्र मोदी की मन की बात की वफम सिदा फोंदोखली बीजेपी की डिक्टेटरशिप लेंगासना मणिपुर की डिपार्टमेंट खुदिंग की सही अहुम की प्रोग्राम हापथ्री सेल तुंगी फिबम फेल ओइरे ओइबोबी ngasi इंडियन नेशनल कांग्रेस INC की चामग निफुग मतु सुब मापो कुमन थोर मणिपुर गोइनसु मणिपुर प्रदेश कांग्रेस कमिटी MP शिशिन सिंदुन इम्फाल की कांग्रेस बोन पांगतोखरे लोइना कांग्रेस की सेवा दल की सुचामग अनि सुब मापो कुमन थोरम सुपुन पांगतोखरे थोरम मदुर वांगांगलदुना कांग्रेस लेजिस्लेचर पार्टी CLP लीडर ओख्रम इबोबिना है इंडिया की निंगतंब पुरकपद नतना साउख्रब इंडिया सिगी अपुन मसक्तम पुरक्तुना लाखिबा कांग्रेस पार्टी की मापो कुमन लाखपा असि अखोय कांग्रेस पार्टी सिंगिदी यामना साथोक्सनिंगाय मनी
Malemgi Laibang Ikai Kumnari India Singashidi Bharatiya Janata Party BJP na lusing Lenga ama center laki badigi Laiba asi mathak makawali BJP gi dictatorship lenga makhara democracy kadom na sat kadobano haiba mapam khangri India gi constitution mathang mami samalakpi gi mong de lagleki mana makhata na hai Manipur ngasi BJP lainga ki makhada mathak makha oli ngasi lamdam masida irang thuganduna sahi ani makhai hen awaba mayuk na handuna thamli masida natana local body gi mikal pangthoktuna pangthoktana namsinduna thamli khungang sing gi hak manghanduna dictator session chalairi Manipur da lady department khudimak ki oina sahi ohum program haptana thamli masina Manipur gi sel tungi phibam fail oidunu laireki mangna hai asiguma thong kya sidigi kanaba aikoina Congress Mapangal Kankat Handuna BJP Asui Thora Kia Putona Bohonagadavani Congress Natana India Madi Manipur Ing Tapa Madi Sakot Papura Pungam Henesu Magna Makatana Futuki MPCC gi President K Megasandra Hai Congress Habis India gi Puari Sagona Duna Lakibani Party Sigi Lusing Basina Katuk Lamba Maribaki Damak Tauram Libatabakaya Dugi Kungul Tona Pana Satminasi Party ki discipline nga na lebasi ki damak lepmina gadabani India ki manung singnarak liba kaya thingna duna nupi singi laumi singi senmi singi hakpuna kanduna thengna mina duna asumana joy haibadu ekhoi puno minasi BJP ki sa therak liba democracy amadi constitution da wan tok lehendriba kaya sipuna thengna mina batay ki Rocket Saba Madi Tagat Pegi Matang the interaction program na saruk yaruna ba Manipur gi mahiroi taragani thoi impal thadokri India Lenga ki Donor Ministry North East Council NEC Amadi Directorate of Education is kapuna kusam naduna North East State singi mahiroi singueba North East Student Program on Awareness Risk and Knowledge on Space Hyper Program the North East State singdagi mahiroi sama khangat pada Manipur tungan district singdagi Lenga ki school gi mahiroi sing khangatuna Bengaluru da leiba India Space Research Organization ISRO Thaduna Rocket Saba Madi Tagat Pegi Matang the Interaction Program na Saruk Yarona Bagi Damang Nipan Suba Base Ki Oina Sandel Bisnupur District Amadi Impal East Zone 2 Digi Lenga Ki School Gi Mahiroi Taragani Thu Amadi Oinam Ranjit na Coordinator Oiduna Bangalore Gi Damak Ngasi Impal Thadokre Mahiroi Sing Adu Ngasi Impal Thadoklam Dai the Paumi Sing Unaba Amadi Additional Director Education is Haiski Dangmai Manglem na Fungdoki Bada Manipur Gi Tungan District Sing Digi Khangalaba Mahiroi Sing na ISRO Gi SPS Kilam de Laidiba Institute Sing da Laidiba Scientist Sing Unaduna Makhoi Gi Interaction Taunaduna Space Science Ki Maramda Khanganba Simak Yam na Phaba Khongta Mani Loinana Mahiroi Sing Su Hiramasi Gi Matang na Ningthi na Khangmangam Labadi Tungda Kanaba Kyam Lakpi Loinana Handak Thariba Bears Asina Aroiba Bears Oide Hana Fungdoki Like Hidrabi Saubaki Asumba Whale Puthokuna Maralay Bising Serak Pigadavani Haiduna Idam Sipai the Wakat Mipam Satakri ZAC Same Creek Singnaningai Oiba Mong da Ngarang Like Hidrabi Sanambam Ningol Kaidim Ongbi Saubaki Asumba Whale Puthokuna Maralay Bising Matik Saba Serak Pigadavani have a demand Tauduna Idam Sipai Lerak Asangba Community Hall the Miam no Wakat Mipam Satakri Wakat Mipamadu Saruk Yakibi Make Dongi Imam and Fungdopada Saubaki Mishi Sida Like Hidrabi Mapur Yaona Imung Manung Siendaram Gadra Haibigi Tazbale Maramaduna Police na Lokat Kraba Saubaki Mapu Roiba Madi Manembok Anigi Matakta Ningtin inquiry Satatuna Mishi Sig Asumba Langalangs Putona Mari de Neversing Honavio Piba Masida Asumba Whale Putoktana Namsinduna Tamkrabadi Mama Oibikya Masa Ningol Pok Pagi Akiba Pauratuna Yum Kaipan Mada Nungnang Bamadi Wakalita from Kanga Bahai with Oregon Hena Makatan Fundoki Nakalamuramda Saubaki Mishiga Mari Lena Asumba Whale Fanganawi the Mangarang Numidang Ating with a GAC Masim Creek Missy Asumba Langla Langzin Putoktuna Marale Bissing Matik Sava Serak Pidri Power Saubaki Tawai Baksang Log the Ba Haba Wapam Yauna Toan Makalki Kongzan Kasanction Hena GAC Kanbena Drug smuggler Taret Pung Humdragani Thugi Manung the Sang Zarakadabani Hina Lal Holup KCP PWGMC Unification Gimakedi Kangalaki Loop na Kangan Kraba Drug smuggler Taret Pung Humdragani Thugi Manung the Sang Zarakadabani Hina Yawolup KCP PWGMC Unification Gimakedi Kangalaki
आयना थिंग्रब लरहुलब असिगी PRO सिंखै nganbana khuyek piduna thadurakiba chirol amana hairibadi United Nations Office on Drug and Crime UNODC na phongba Myanmar Opium Survey 2025 ki matung ina opium thaba masum heroin puthokpi sang mamang sahidigi yamne hengalakpi gi phibam uba phangli masina Manipur gumba ngamkhaida leba state singda hakthingna atuki matik sogali Myanmar gi oina opium thaba singlising ani ga kunga mangara sarang sa da taraga tre ki sang de hengalai masina sahi tara asigi manungna khwaidigi wangbo opium cultivation tawbo hiri masida Manipur gi ngamkhaida leba Chin state narcotics ki thabak no makang de hengalakli hiri siolasin hai Manipur masagi lam manungna su opium cultivation ki thabak hengalakpagi khudam sangdam kya ekhoin uba phanglabani punama asina Manipur gi irang hena marata hanabagi maram oheli Myanmar gi apunba opium puthokasi inglising ani ga kunga manga gi oina saurana metric ton lising amaga tara oi haina UNODC gi report na mek singna hairi masigi manungda saurana sada maudraga mathuidi raw opium natragana process tawraba heroin oina mapalamda thadokli hairi masina maram oidun regional drug ki mamal hantarakpaga loinana heroin na hena sendong hena lerakpana Manipur marang kaina phangali Englishing ani ga kungo humdui gi medigi Manipur da thokli be irang asina khunai subu sogali organized over drug trafficking sing amasum local collaborators sing kusamnaraga Manipur gi kuthang drug ki karbar hena pakthok chakthurok pai khoina uba phangli masina kanglai pak Manipur gi naha sing hamsat ngaukset na halakpa amadi khunai subu manganaba masaka ki sendong yenglaga drug ki lalong sa tharakpani drug na lakhatlaba naha sing masing yam khalakpana phurupsa singi angang pokgi sang hanthanduna demographic emergency thokan madanatana yelawmi phurup sing minority ta halakpa yabi ki oithokpa yamna lairi punama si yangla KCP PWG na Manipur gi ngangkhaida akan mamiyeng sanglagani hari serola sinai masigi mathakta apikpa user sing kaktana tana asobo trafficker sing mathakta lupna akan mathabak pekhalagani amaromda rehabilitation counseling pibaga loinana naha singi mahima sing sana khonaba culture entrepreneurship amasum thabak pibigi matana khudong saba sing khudak oina phanganba mathau tari drug ki chaithing asi leibaga loinana drug trafficker amadi dealer ga mari lainaba singi mathakta miyeng sangbigi manung sana lupna khan khraba miyoi taret pung humdra ga ni thoi phawgi manungda lupta sangjara kadabani haina sirol sina khangalakli Court na singi district sing phawduna ring road sembagi thabak thingjinna ba khangalakri Tiger Road amasum German Road haina khangnaba singi district sing da illegal oiba thabak thong sing maru oina drug khusu khulai amasum mitop sing puthok pasing tawnabagi damakta singi district sing phawraga semliba ring road ki thabak sing asi environment amasum geological safety measure gi damak khudak gi lephanana be expert singi high level committee amana project asi mapung phana yengsinduna detail report ama submit tawnaba umangi lam sing kannaba amadi masida scenery be singi mathakta ain ge ba thabak lakhonaba kokomina miyang gi mahut siladuna Kolkata da leiba National Green Tribunal East Zone Bench the petition file tawki baduga mari lainana court asigi maikaidigi Manipur Sarkar gi chief secretary da khudaktigi lambi sing asi semegi thabak makhatana sathadanaba mari lainaba SP amadi district magistrate sing da direction pirakhiba dubu kokomi gi maikaidigi taram ui ngasi lamphel da leiba kokomi gi office ta pangthokiba pawgi mifam amada kokomi gi convener khuraizam athaubanai kibada German Road amasum Tiger Road hain illegal oiba mong lainga ki ayaba mati yaudana lambi semli basigi matangna sabsaba information khangdona ba RTI kuthangdagi hangkibu hangsingda mari lainari ba Manipur Sarkar gi forest environment and climate change amasum PWD gi mekai digi masida makhogi knowledge amata leiti amadi ayaba pikhibu leiti herapadagi madugi reply sing aduga konana Green Tribunal asida case file toki German Road amasum Tiger Road asi singi district taruk phawraga ring road ama oina makhoigi aror ma thabak sing chathanaba drug nongmai amadi mitop sing puthok pasin tawnaba semlakibane hairiba lambi asi black topping tawnaba wall Kuki Jau Council gi mekaid gi Union Minister for Highways and Transport Nitin Gadkari da ayib sirol piduna takšilamne Court ki maikaidi gi masigi sapsapa paukhom piraknaba chief secretary da khangalabasu lambi asi district taruk phawraga semana tuan mak forest division taruk senabana pakhum suna lakti haiduna matam lauraga leiri adubu court ki maikaidi gi mathang sai English ngani ga kunga taruki February ani da hearing gi matam lepri hariba matam asi ki manu lambi seme gi thabak lephanana ba chief secretary na mari lenaba district magistrate amasum SP sing da khangana direction pirakri kokomi na thakiba petition adu da scenery ba wall Kuki Jau Council yauna atai singi mathakta matik sabe action launaba wafam yauri hairaduna ko na pirakhiba direction asigi damakta thakat pa phungdokli hari SFJ na US President Trump da
awang nongpok India gi state tarukta Christian singi sienglaba safe haven thambinaba taksingkhri pro Khalistan group am oiriba Sikh for Justice SFG awang nongpok India gi state taruk Manipur Nagaland Mizoram Meghalaya Tripura amasum Assam da Drumland haiduna Christian singi yaifogadaba mafam sing safe haven ama thambinaba US ki President Donald Trump haijakri SFJ gi proposal asi US ki President Donald Trump na haribi India gi awang nongpok ta leiba state taru asi malem gi lebak sina ningtamba taliba state sing ni haina lakthraba matungdani SFJ gi lusingba Gorpat Wan Singa Palun na thadora video message amadi US ki President Trump da haijaraduna India na satharakliba religious violence sing maru oina minority community oidiba Christian sing sathriba miyot minai gi thabak sing asi thingnaba haijabaga loinana international gi pressure sing yauna minority oidiba Christian sing gi mathakta sathriba violence asi thingbiduna makoi bungak sen bamadi tekta kaiduna thambiyu haina phongdokhi Paluna makhatara dunai North East the Christian sing ot nai besa thariba sigumna Punjab the Prime Minister Narendra Modi no lusingbu government sina Sikh singbu otpi nai biri Palun gi proposal si hausi India gi oina Christian sing gi mathakta satharakbu attack sing amadi lining ba sing attack tawduna searching thugai ba mari Christian player sing da akai ba piba galoinana RSS ki sip Mohan Bhagawan na India si Hindu gi state amani haina phongna lawkhraba matungna tawkiba proposal ni aduga SFG na hausi malem sin matungna independent Sikh state Khalistan ko lam ama India gi manung sem na bigi damak malem ki lebak sing gi referendum sing lawduna laidibani Wai Kemsa na PM Thagatkri Prime Minister gi pukning gi wada Manipur gi mai pak laba miyo hungi maramda wa ngang khibagi damak singjamai assembly constituency gi MLA Wai Kemsa na Prime Minister Narendra Modi bu thagat pa phongkhri Manipur akhanaba miyeng thamduna state asi gi miyo hungi maramda wa ngang khibagi damak khunda minari ba purup kunthra ga taruk ki miyo punamang na Prime Minister bu thagat pamthui miyeng sanba PM gi Bekshit Bharat mai pak handuna state asi da ingta pa hanjin hanana ba hotna minara saikhi Hek Ubaga kapnaba warep laukri Imphal East District ki Lamlai Assembly constituency ki manungsana leiba Takhel Khungangi Yongthong Laikai da party ki comrade ani da khut thakibaga loinana Manipur Police Commando gi makutta tahan khibda senari ba miyoi sing Hek Ubaga kapnaba warep laure haina aina thinkraba KCP MC Progressive ki Information and Publicity Secretary Mahi Khomba Maitei thadorak par chiro lamana phongdorokli Chirolasina party ki lanmini saktak laba phawbru khut tharakhiba madi police commando kauduna awapam na tahan khibaga matangda high level standing committee gi emergency meeting pangthok tuna warep ani laure ahan bu warep ta saikhom khogen de Hek Ubaga kapna ba serak piba ani subu warep na comrade ani na tholakpa gari da makhong na kauduna inthukiba khulai munkhiba madi akan aring saduna lanmi ani bu awapam na tahan bada hakthing na senari ba ward member Yalam Ipomsa Maitena Numit Humni Gimanung the Pau Korak Trabadi Akan Batabak Lokat Pahibishni Saikom Kogen Hari Bami Sahikiagi Mamang the Hausi Party ki Chairman or in the Puriba Comrade Chinkai Kuman Allies Takel Eken Gi Makara Party Yauzi Herapadi Chairmana Mokut Pai the Ningtam Yolgi Apabat Liglam Takpi Kiba Misa Ama Oina Party ki Tabak Toram the Taudang Yaduna Laki Adubu Mahana Party ki Tabak Tauna SP tablet Sisina Badigi Hendoktuna Party ki District Commander Singueva upon Mipama Thawal District ki Nonggang Kong na Pamkiba Mipamda Hana Guli Saramba Commander Karaga SP tablet Amadi N10 Samindarambigi Wakat Ama District Commander Singapukhalaki Miyamna Su Ashigumba Yawal Lalhogi Maikum Upashinda Nakoi Nana Natragan Hakting Nana Sogot Pigano Hari